ꯏꯁꯥꯗ ꯊꯣꯛꯈꯤꯕ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯃꯈꯛ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯒꯦ꯫ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯂꯨꯅ ꯅꯨꯡꯁꯤꯅ ꯏꯃꯥꯟꯅꯕꯤꯒꯨꯝ ꯇꯤꯟꯅꯩ, ꯂꯣꯏꯅꯩ꯫ ꯑꯇꯣꯞꯄꯗꯤ ꯅꯠꯇꯦ, ꯑꯩꯒꯤ ꯕꯕꯥꯒꯤ ꯄꯣꯛꯃꯤꯟꯅꯕ ꯀꯀꯥꯒꯤ ꯃꯆꯥꯅꯦ꯫ ꯑꯃꯅ ꯕꯕꯥꯕꯨ ꯄꯣꯛꯄ ꯄꯨꯄꯨꯒꯤ ꯃꯅꯥꯎꯄꯥꯒꯤ ꯃꯁꯨꯅꯦ꯫ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯇꯤꯟꯅꯩ, ꯑꯌꯥꯝꯕꯅ ꯊꯥꯅꯗꯦ꯫ ꯃꯤꯡꯁꯦ ꯕꯕꯥꯒ ꯄꯣꯛꯃꯤꯟꯅꯕ ꯀꯀꯥꯒꯤ ꯃꯆꯥꯁꯦ ꯑꯁꯤꯅ ꯄꯨꯔꯅꯤꯃꯥ ꯍꯥꯏꯔꯒꯦ, ꯑꯗꯨꯒ ꯀꯀꯥ ꯑꯃꯒꯤ ꯃꯆꯥꯁꯤꯅ ꯔꯣꯁꯅꯤ ꯍꯥꯏꯅ ꯃꯌꯥꯝꯅ ꯋꯥꯔꯤꯁꯤꯕꯨ ꯇꯥꯕꯗ ꯅꯨꯡꯉꯥꯏꯅꯕ ꯍꯦꯛꯇ ꯍꯥꯏꯖꯔꯒꯦ꯫ ꯑꯗꯨꯒ ꯑꯩꯒꯤ ꯃꯤꯡꯅ ꯑꯟꯖꯂꯤ꯫ ꯃꯤꯡꯁꯤꯡ ꯑꯁꯤ ꯑꯁꯦꯡꯕꯗꯤ ꯅꯠꯆꯗꯦ꯫ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯆꯍꯤꯁꯨ ꯌꯥꯝꯅ ꯍꯟꯅꯗꯦ, ꯊꯥꯗ ꯈꯔ ꯈꯔꯗꯪ ꯍꯟꯅꯩ꯫ ꯏꯟꯈꯠꯂꯛꯄ ꯃꯇꯝꯅꯦ, ꯔꯣꯁꯅꯤꯗꯤ ꯅꯨꯄꯥ ꯈꯔ ꯀꯣꯏꯕ ꯍꯧꯔꯦ, ꯑꯩꯒ ꯄꯨꯔꯅꯤꯃꯥꯒꯗꯤ ꯅꯨꯄꯥ ꯀꯣꯏꯗ꯭ꯔꯤ꯫ ꯅꯣꯡꯃ ꯑꯩꯈꯣꯏ ꯈꯨꯟ ꯊꯪꯅꯕꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯌꯨ ꯍꯥꯏꯅ ꯔꯣꯁꯅꯤꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯃꯗꯣ ꯑꯁ ꯇꯜꯂꯦ, ꯅꯨꯄꯥꯒ ꯀꯣꯏꯅꯤꯡꯗꯦꯅ ꯍꯥꯏ꯫ ꯑꯗꯨꯒꯗꯤ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯅꯦꯅꯦ ꯑꯃ ꯂꯩ꯫ ꯃꯣꯏꯗ ꯑꯩꯈꯣꯏꯅ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄ ꯃꯇꯝꯗ ꯗꯗꯥ ꯑꯃꯁꯨ ꯂꯥꯛꯄ꯫ ꯑꯩꯅꯗꯤ ꯌꯥꯝꯅ ꯀꯣꯏ, ꯑꯃꯨꯛꯇꯁꯨ ꯀꯧꯅꯗꯦ꯫ ꯑꯩꯁꯦ ꯅꯣꯟꯊꯔꯒ ꯆꯠꯂꯦ꯫ ꯑꯗꯨꯒꯗꯤ ꯗꯗꯥꯁꯤꯅ ꯀꯧꯔꯛꯑꯦ꯫ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯌꯨ ꯍꯥꯏꯔꯛꯄ ꯅꯨꯄꯥꯁꯤꯒ ꯗꯗꯥꯁꯤꯒ ꯃꯃꯥꯟꯅꯕ ꯑꯣꯏꯕꯖꯥꯠꯅꯤ꯫ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ, ꯏꯃꯥꯟꯅꯕꯗꯨꯅ ꯅꯪꯉꯣꯟꯗ ꯍꯥꯏꯕꯤꯌꯨ ꯍꯥꯏꯅ ꯀꯟꯅ ꯍꯥꯏꯔꯒ ꯂꯩꯔꯦ꯫ ꯏꯃꯥꯟꯅꯕꯁꯦ ꯌꯥꯝꯅ ꯐꯕꯅꯦ, ꯈꯪꯅꯧꯅ ꯍꯥꯏ꯫ ꯑꯩꯁꯦ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗꯦ꯫ ꯏꯀꯥꯏꯕꯣꯏ ꯀꯩꯕꯣꯏ ꯍꯥꯏꯐꯦꯠꯇꯪ ꯅꯣꯛꯂꯒ ꯑꯩꯁꯦ ꯑꯗꯨꯝ ꯂꯥꯛꯑꯦ꯫ ꯃꯔꯝꯗꯤ ꯂꯩꯀꯥꯏꯒꯤ ꯗꯗꯥꯁꯦ ꯑꯃꯨꯛꯇꯁꯨ ꯑꯩꯒ ꯀꯧꯅ ꯉꯥꯡꯅꯗꯦ꯫ ꯗꯗꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯣ ꯏꯀꯥꯏꯕꯣꯏ ꯀꯩꯕꯣꯏ ꯄꯥꯎꯈꯨꯝ ꯄꯤꯔꯝꯗ꯭ꯔꯦ꯫ ꯅꯣꯡ ꯅꯤനി ꯂꯩꯔꯒ ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯎꯅꯕ ꯊꯣꯛꯎꯁꯦꯅ ꯍꯥꯏ꯫ ꯑꯩꯅꯗꯤ ꯑꯩ ꯇꯜꯂꯦꯅ ꯍꯥꯏ꯫ ꯏꯃꯥꯟꯅꯕꯤꯁꯤꯅ ꯅꯪꯅ ꯄꯥꯝꯗ꯭ꯔꯁꯨ ꯅꯁꯥꯅ ꯎꯅꯔꯒ ꯍꯥꯏꯌꯣ ꯍꯥꯏꯅ ꯍꯥꯏꯕꯗꯒꯤ ꯑꯩꯁꯨ ꯆꯠꯂꯦ꯫ ꯑꯗꯨꯒ ꯂꯝꯕꯤ ꯃꯄꯥꯟ ꯑꯣꯏꯔꯞꯅ ꯂꯧꯕꯨꯛꯇ ꯐꯝꯃꯦ꯫ ꯑꯩꯗꯤ ꯑꯍꯥꯟꯕꯅꯦ, ꯑꯗꯨꯅ ꯏꯁꯥꯁꯦ ꯄꯥꯈꯠꯄꯣꯏ ꯀꯩꯕꯣꯏ ꯋꯥ ꯀꯔꯤꯁꯨ ꯉꯥꯡꯗ꯭ꯔꯦ꯫ ꯀꯔꯤ ꯍꯦꯟꯖꯥꯡ ꯆꯥꯔꯛꯀꯦ ꯑꯗꯨꯈꯛ ꯍꯪꯅꯔꯒ ꯑꯩꯁꯦ ꯏꯁꯥꯗ ꯁꯨꯝ ꯍꯩꯅꯗꯕ ꯐꯥꯎꯕꯗꯒꯤ ꯑꯩ ꯆꯠꯂꯒꯦ꯫ ꯃꯤꯅꯁꯨ ꯌꯥꯝꯅ ꯌꯦꯡꯅꯔꯛꯑꯦ꯫ ꯏꯃꯥꯟꯅꯕꯤꯗ ꯆꯠꯂꯁꯦ ꯍꯥꯏꯔꯒ ꯑꯗꯨꯝ ꯂꯥꯛꯑꯦ꯫ ꯅꯨꯄꯥꯗꯣ ꯑꯩꯅ ꯀꯌꯥꯁꯨ ꯍꯩꯅꯕ ꯑꯣꯏꯗꯦ, ꯅꯨꯡꯁꯤꯕꯁꯨ ꯄꯣꯛꯂꯨꯗꯦ꯫ ꯑꯗꯨꯅ ꯑꯩ ꯀꯣꯏꯅꯕ ꯊꯝꯈꯤꯔꯣ ꯍꯥꯏꯅ ꯑꯗꯨꯝ ꯌꯥꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯆꯍꯤ ꯑꯃꯃꯨꯛ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯁꯟꯗ꯭ꯌꯥ ꯋꯥꯏꯔꯝꯗꯅꯤ꯫ ꯏꯃꯥꯅ ꯕꯖꯥꯔꯗꯒꯤ ꯄꯣꯠ ꯑꯃ ꯂꯩꯔꯨꯆꯣ ꯍꯥꯏꯕꯗꯒꯤ ꯆꯠꯂꯦ꯫ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯕꯖꯥꯔ ꯃꯆꯥ ꯑꯃꯗꯅꯦ꯫ ꯍꯜꯂꯛꯄꯗ ꯃꯈꯣꯏ ꯅꯨꯄꯥ ꯑꯍꯨꯝꯁꯦ ꯏꯟꯅꯔꯛꯑꯦ꯫ ꯑꯗꯨꯒ ꯀꯔꯤ ꯃꯤꯡ ꯀꯧꯒꯦ ꯍꯥꯏꯅ ꯑꯍꯥꯟꯕꯗꯗꯤ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗꯦ꯫ ꯁꯨꯝ ꯍꯪꯖꯤꯜꯂꯛꯄꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯡꯁꯦ ꯍꯥꯏꯅꯔꯦ꯫ ꯔꯣꯁꯅꯤꯅ ꯑꯩꯒꯤꯅ ꯔꯣꯁꯅꯤ, ꯑꯗꯨꯒ ꯃꯥꯒꯤꯅ ꯄꯨꯔꯅꯤꯃꯥ, ꯑꯗꯨꯒ ꯑꯃꯁꯦ ꯃꯥꯒꯤꯅ ꯑꯟꯖꯂꯤ ꯀꯧꯋꯦ ꯍꯥꯏꯅ ꯅꯨꯄꯥꯁꯤꯡꯗꯨꯗ ꯍꯥꯏ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯃꯅ ꯃꯥꯁꯦ ꯏꯃꯥꯟꯅꯕꯁꯤꯅ ꯍꯥꯏꯕꯤꯌꯨ ꯍꯥꯏ, ꯍꯌꯦꯡ ꯊꯣꯛꯂꯛꯑꯣ ꯄꯨꯡ 2 ꯑꯗꯨꯋꯥꯏꯗ ꯍꯣꯇꯦꯜꯗ ꯀꯩꯅꯣꯝ ꯆꯥꯖꯩ꯫ ꯃꯁꯤꯗꯒꯤ ꯔꯣꯁꯅꯤꯅ ꯌꯥꯔꯕꯅꯤ ꯍꯥꯏꯅ ꯈꯜꯂꯣ, ꯑꯩꯈꯣꯏ ꯑꯗꯨꯝ ꯊꯣꯛꯂꯛꯀꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯦ꯫ ꯑꯗꯨꯒ ꯃꯈꯣꯏꯁꯨ ꯑꯗꯨꯝ ꯂꯩꯍꯧꯔꯦ꯫ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯀꯣꯟꯅꯊꯪꯗ ꯍꯥꯏꯅꯩ, ꯀꯅꯥꯗꯅꯣ ꯃꯣꯏꯅ ꯍꯥꯏꯁꯤꯕꯣ? ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ꯫ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯃꯔꯛꯇ ꯀꯔꯝꯕꯅꯣ ꯃꯥꯅ ꯍꯥꯏꯁꯤꯕꯣ? ꯑꯣ, ꯅꯪꯉꯣꯟꯗꯅꯤ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯦ꯫ ꯅꯣꯡꯉꯥꯜꯂꯒ ꯄꯨꯡ 2 ꯇꯥꯔꯝꯗꯥꯏ ꯁ꯭ꯋꯥꯏꯗ ꯔꯣꯁꯅꯤꯅ ꯑꯩꯉꯣꯟꯗ ꯂꯣꯏꯁꯤꯜꯂꯣ, ꯆꯠꯂꯨꯁꯦ ꯉꯔꯥꯡꯒꯤꯗꯣꯅ ꯍꯥꯏ꯫ ꯑꯩ ꯏꯇꯟ ꯇꯟꯅ ꯆꯠꯂꯨꯁꯦ ꯍꯥꯏꯔꯣ? ꯔꯣꯁꯅꯤꯅ ꯀꯩꯅꯣ ꯃꯤꯅ ꯑꯗꯨꯛ ꯐꯖꯅ ꯍꯥꯏꯔꯛꯏꯗꯨꯕꯣ, ꯊꯣꯛꯎꯁꯤ ꯀꯩꯅꯣ? ꯃꯇꯝꯗꯨꯗ ꯑꯩꯗꯤ ꯄꯨꯟꯁꯤꯗ ꯅꯨꯄꯥ ꯑꯝꯇ ꯀꯣꯏꯗꯦ, ꯃꯍꯥꯛꯅ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯦ꯫ ꯄꯨꯔꯅꯤꯃꯥꯒ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯄꯨꯟꯅ ꯆꯠꯂꯦ꯫ ꯃꯈꯣꯏꯁꯨ ꯂꯥꯛꯑꯦ꯫ ꯅꯨꯄꯥꯁꯦ ꯃꯁꯛ ꯌꯥꯝꯅ ꯐꯖꯩ, ꯃꯃꯤꯠꯅ ꯅꯣꯛꯑꯦ, ꯃꯁꯥꯁꯨ ꯄꯥꯇꯛ ꯇꯧꯋꯦ꯫ ꯑꯩꯁꯨ ꯃꯥꯕꯨ ꯎꯕ ꯃꯤꯀꯨꯞꯇ ꯅꯨꯡꯁꯤꯕ ꯐꯥꯎꯋꯦ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩꯈꯣꯏꯅꯤꯁꯦ ꯈꯪꯅꯈꯤ꯫ ꯃꯇꯝ ꯑꯗꯣ ꯐꯣꯟꯗꯤ ꯀꯌꯥꯕꯨꯗꯤ ꯄꯥꯏꯅꯗ꯭ꯔꯤ, ꯑꯗꯨꯅ ꯑꯌꯥꯝꯕꯅ ꯆꯤꯊꯤ ꯊꯥꯅꯗꯨꯅ ꯄꯥꯎ ꯐꯥꯎꯅꯩ꯫ ꯆꯤꯊꯤꯗ ꯅꯨꯡꯁꯤ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯀꯌꯥ ꯏꯔꯛꯇꯨꯅ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯃꯍꯥꯛꯅ ꯈꯨꯗꯨꯝ ꯆꯟꯈꯤ꯫ ꯃꯍꯥꯛꯕꯨ ꯅꯨꯡꯁꯤꯕ ꯑꯁꯨꯝ ꯍꯦꯜꯂꯛꯈꯤ꯫ ꯅꯨꯄꯥ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛꯁꯦ ꯋꯥ ꯉꯥꯡꯕ ꯃꯇꯝꯗ ꯗꯣꯡ ꯗꯣꯡ ꯉꯥꯡꯕ ꯑꯣꯏꯗꯦ꯫ ꯑꯩꯁꯨ ꯋꯥ ꯀꯌꯥ ꯉꯥꯡꯗꯦ, ꯏꯀꯥꯏ ꯊꯤꯒꯜꯂꯦ꯫ ꯃꯔꯛ ꯃꯔꯛꯇ ꯏꯃꯥꯟꯅꯕꯤꯁꯤꯡꯅ
hotel bora chaba chaluse habdagi chatle masu mamanaba amaga adum lae mamanabagi mamingse Prem kawe mahagadi yamna luna tinaba mamanaba amakhakni mahangna chithi da hai imanaba Prem se makut masa yamna hai mora sabane aduga lei sabasu hai lili glass na semba yum semba saba yamna hai aduna nangisu salaga pirake asamna mana ingonda hairaki jaksang matamsu naksilai aina sumagi kariguma kharadi piningki magi furi ama leiraga asapa kharaga imanabi amaga piba chatle jaksang hayingni haba numisidani mangondadi hana haikidre aduna makhoi lekagi manawpa amaga thengnei maduda posingdo pirame aina pirakpani haibiyona haiki mayam akoini khangnabase akoigi lekai amadi mamalabasingda loina khangale maramdi atopana engonda nungsi pami hairtanabana khangalibani na hai aina di mangoda ikaije khangangano habso mana yade aduna makhoi lekagi angang pakhang masa ahansingnasu loina khange makhoi lekairamdaga sapase yamna ikaini chatle yaksang mai thaba numise ninegi mimda chatle akoigi khunga thangnabane numise ninegi nupa mamogi sorat thoe adugi sorat loiraga numidang ngatangbu yauraga hayeng oina chatlo haina aisha adum lehore nongalaga aisha yumda lae lekagi sese thokpa amana aibu kauraki nangi pot ama piramane aingonda nangonda amta pibiu haidina pose piramane ai harauna lauraga yumda lae imanabisingna yengse kari kari no haina hangtutuna yemba matamda poto yamna phasai liline saba apipo yum manungduda phazaraba rose angangba aduga amana glass manungduda rose hablaga magi maming tharaga pirakhi aduga chithi amasu yaurakhi nungsibana pathoklaba thamoisina magi chithigi wahai waron paraga ayamna kapkhi khangde mabu ine kyada nungsiba mahangnasu aibi yamna nungsibi asinasu ainasu mabu hena nungsijabane asamna thakra hokre aisha nenegi yumda philomba tamba chatle kharadi lape lamde losarage nenesa philonba yamna hai nenegi yumda tambane matamse madi phone pai aidi paide mana phone ama leiraga angonda pirake nang payon hai adubu aina tale hai dunia ade mamogi phone number oina mangonda pi noma phone tore mamosu ahanbadi phone lae haina pire aduga ibani mamogi phone da lona wari sai amu anirakti adumna hek ibani pa phaunai nomadi mase phone thamu yadre aduna khara kuina wari sai masidagi mamona engonda singnaraba jatni engonda mamona ngange phone tawrotlasu engonda pirakhidre mamona kari no khara sungangkhre masidagi ibani sa pa phone daba tha ani musukhre matamdo ayamna waki mamangda tawkiba kyabu nisinglaga amusu ainoe aduga amusu kaplaga angawbigum ailenki mayam akogi yumse lambi mapan oibagi mapana ngangnabse ayamana tai jaksang mapada makogi mamanaba singa makoi myam laklaga isai hauna salaktoine aisu moini haba khanglabada domina noktoine maramdi mana haike sandya waramda kana isai saklido akoini nungtigi langnido isai hek saklaba akoini khango haina mana ngonda haike matamda nisinglaga ai amusunoe nungsibabu asuk waba kainarabadi kari oini khanki warise khara samjilage noma mamogi phone da nupi ma call tore isani anjali amta pahelo haina masita nena aingonda namanbi phone tore haina phone da piramlaga thokre aina kanano hai adugadi ega khangnari banu pasa magi mamanaba prem oramki mana nanga tang payo ma pahla ken haraki premna ekhoini pa phona naba sinbi bane
ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯈꯪꯉꯤ꯫ ꯑꯩꯁꯨ ꯐꯃꯨꯡꯗ ꯆꯪꯂꯒ ꯇꯨꯃꯤꯟꯅ ꯋꯥꯔꯤ ꯁꯥꯏ꯫ ꯃꯥꯁꯨ ꯐꯣꯟꯗ ꯌꯥꯝꯅ ꯀꯞꯄꯛꯈꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯪꯕꯨ ꯀꯨꯏꯅ ꯎꯏꯗꯕꯒꯤ ꯑꯋꯥꯕ ꯈꯥꯡꯕꯗꯤ ꯑꯩ ꯉꯝꯃꯦ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯎꯍꯟꯕ ꯑꯃꯨꯛꯁꯨ ꯎꯍꯟꯗꯕ ꯂꯛꯅꯕꯒꯨꯝ ꯑꯩꯕꯨ ꯅꯪꯅ ꯃꯁꯤꯗꯤ ꯑꯩ ꯈꯥꯡꯕ ꯉꯝꯗꯦ ꯍꯥꯏꯅ ꯃꯥ ꯑꯩꯉꯣꯟꯗ ꯁꯥꯎꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯑꯩꯁꯦ ꯌꯨꯝꯗ ꯃꯔꯛ ꯃꯔꯛꯇ ꯆꯠꯂꯦ, ꯑꯗꯨꯅ ꯃꯥꯒ ꯊꯦꯡꯅꯔꯝꯂꯒ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯑꯗꯨꯝ ꯆꯠꯂꯦ, ꯑꯗꯨꯅꯅꯦ꯫ ꯃꯥ ꯑꯩ ꯅꯨꯡꯁꯤꯅꯕꯁꯦ ꯆꯍꯤ ꯑꯃ ꯁꯨꯔꯦ, ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯃꯣꯏꯁꯦ ꯀꯔꯝꯅ ꯑꯣꯟꯈꯤꯕ ꯑꯩꯁꯨ ꯈꯪꯗꯦ꯫ ꯍꯥꯟꯅꯒꯨꯝ ꯃꯥ ꯃꯥꯟꯅꯗ꯭ꯔꯦ꯫ ꯇꯣꯏꯅ ꯑꯩꯉꯣꯟꯗ ꯆꯤꯊꯤ ꯊꯥꯔꯝꯕ, ꯑꯩꯈꯣꯏꯔꯣꯝꯗ ꯇꯣꯏꯅ ꯂꯥꯛꯑꯝꯕꯗꯣ ꯃꯗꯨꯁꯨ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏꯗꯤ ꯍꯣꯡꯕ ꯂꯩꯇꯦ꯫ ꯃꯥꯕꯨ ꯅꯨꯡꯁꯤꯕꯗꯤ ꯃꯌꯦꯡ ꯇꯥꯗ꯭ꯔꯤ꯫ ꯑꯩꯁꯦ ꯌꯨꯝꯗ ꯂꯥꯛꯑꯦ, ꯌꯨꯝꯗ ꯂꯩ꯫ ꯑꯩꯈꯣꯏ ꯈꯨꯟꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯑꯩꯕꯨ ꯍꯥꯏꯔꯛꯏ, ꯑꯗꯨꯕꯨ ꯑꯩꯅ ꯑꯩꯒꯤ ꯈꯪꯅꯕ ꯂꯩ, ꯌꯥꯕ ꯉꯝꯂꯣꯏꯅ ꯍꯥꯏꯈꯤ꯫ ꯅꯨꯄꯥꯁꯤꯗ ꯑꯩꯅ ꯑꯩꯒ ꯈꯪꯅꯔꯤꯕ ꯅꯨꯄꯥꯁꯦ ꯍꯥꯏꯈꯤꯕꯁꯨ ꯂꯩꯇꯦ, ꯑꯗꯨꯒ ꯀꯔꯝꯅꯅꯣ ꯈꯪꯗꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯑꯩꯒꯤ ꯈꯪꯅꯔꯤꯕ ꯅꯨꯄꯥꯁꯤꯗ ꯄꯥꯎ ꯖꯥꯠ ꯇꯝꯁꯤꯟꯕꯗꯒꯤ ꯑꯩꯒ ꯈꯪꯅꯔꯤꯕ ꯅꯨꯄꯥꯁꯤꯅ ꯃꯁꯤꯒꯤ ꯇꯟꯖꯥ ꯂꯧꯗꯨꯅ ꯑꯩꯉꯣꯟꯗ ꯄꯥꯎ ꯐꯥꯎꯔꯛꯇꯕ ꯑꯣꯏꯔꯝꯃꯦ꯫ ꯃꯁꯤꯗꯒꯤ ꯑꯩꯁꯨ ꯄꯥꯎ ꯂꯥꯟꯅ ꯇꯝꯂꯤꯕ ꯅꯨꯄꯥꯁꯦ ꯂꯥꯛꯄ ꯀꯥꯟꯗ ꯑꯩꯅ ꯈꯥꯝꯗꯨꯅ ꯋꯥ ꯍꯪꯉꯦ, ꯅꯪꯅ ꯂꯥꯟꯅ ꯇꯝꯂꯤꯕ ꯄꯥꯎꯗꯣ ꯊꯨꯅ ꯁꯦꯡꯗꯣꯛꯑꯣ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯑꯐꯕ ꯑꯣꯏꯔꯣ ꯍꯥꯏꯅ ꯁꯥꯎꯅ ꯑꯩꯅ ꯍꯥꯏꯈꯤ꯫ ꯃꯁꯤꯗ ꯃꯥꯅ ꯍꯣꯏ ꯑꯩ ꯍꯥꯏꯒꯦ, ꯑꯩ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯔꯒ ꯅꯨꯄꯥꯁꯦ ꯆꯠꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯒ ꯏꯃꯥꯟꯅꯕꯤ ꯔꯣꯁꯅꯤꯁꯦ ꯃꯈꯣꯏ ꯅꯦꯅꯦꯗꯣ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯃꯃꯥꯡꯗ ꯃꯌꯨꯝ ꯄꯥꯜꯂꯦ, ꯃꯣꯏꯗ ꯆꯠꯂꯦ꯫ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯑꯩꯒ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥꯁꯤꯒ, ꯃꯃꯥꯟꯅꯕ ꯄ꯭ꯔꯦꯝꯒ, ꯑꯗꯨꯒ ꯄꯥꯎ ꯂꯥꯟꯅ ꯇꯝꯂꯤꯕ ꯅꯨꯄꯥꯁꯤꯒ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯂꯩꯔꯝꯃꯦ꯫ ꯂꯝꯕꯤꯗꯅꯦ ꯄꯥꯎ ꯂꯥꯟꯅ ꯇꯝꯂꯤꯕ ꯅꯨꯄꯥꯁꯦ ꯃꯥꯅ ꯈꯣꯟꯖꯦꯜ ꯀꯟꯅ ꯉꯥꯡꯉꯦ, ꯅꯪ ꯑꯁꯤ ꯅꯨꯄꯤꯁꯦ ꯀꯌꯥꯝ ꯄꯥꯝꯃꯦ ꯍꯥꯏꯅ꯫ ꯃꯁꯤꯗꯒꯤ ꯅꯨꯄꯥꯁꯤꯒ ꯔꯣꯁꯅꯤꯒ ꯈꯨꯝꯂꯒ ꯈꯠꯅꯩ꯫ ꯃꯇꯝꯗꯣ ꯑꯩꯁꯦ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯅ ꯁꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏ, ꯃꯥꯒ ꯑꯩꯒ ꯀꯥꯏꯅꯔꯁꯨ ꯌꯥꯏ, ꯑꯗꯨꯕꯨ ꯑꯣꯏꯗ ꯄꯥꯗ ꯏꯔꯥꯡ ꯄꯤꯁꯤꯟꯕꯗꯣ ꯃꯗꯨꯃꯗꯤ ꯑꯩ ꯄꯥꯝꯗꯦ꯫ ꯑꯩ ꯂꯥꯟꯗꯦ ꯍꯥꯏꯕꯗꯣ ꯑꯗꯨꯈꯛ ꯈꯪꯍꯟꯕ ꯄꯥꯝꯕꯒꯤꯅꯦ ꯍꯥꯏꯔꯒ ꯑꯩ ꯀꯞꯂꯒ ꯂꯥꯛꯑꯦ꯫ ꯑꯩꯒ ꯈꯪꯅꯔꯤꯕ ꯅꯨꯄꯥꯁꯤꯒ ꯄ꯭ꯔꯦꯝꯒꯅꯗꯤ ꯃꯈꯣꯏꯅ ꯑꯩꯕꯨ ꯑꯝꯇ ꯉꯥꯏꯈꯣ, ꯋꯥ ꯑꯝꯇ ꯍꯥꯏꯈꯤꯒꯦꯅ ꯍꯥꯏ꯫ ꯑꯩ ꯁꯥꯎꯅꯤꯡꯕꯅ ꯀꯩꯝꯇ ꯈꯨꯝꯗꯦ, ꯀꯞꯁꯨ ꯀꯞꯄꯦ꯫ ꯑꯗꯨꯒꯗꯤ ꯄ꯭ꯔꯦꯝꯅ ꯔꯣꯁꯅꯤꯗ ꯑꯩꯈꯣꯏꯗ ꯁꯟꯗꯦ ꯅꯨꯃꯤꯠꯇ ꯂꯥꯛꯑꯣꯅ ꯍꯥꯏꯔꯝꯃꯦ꯫ ꯅꯨꯃꯤꯠꯁꯦ ꯁꯟꯗꯦ ꯅꯨꯃꯤꯠꯅꯦ꯫ ꯔꯣꯁꯅꯤꯅ ꯆꯠꯁꯦꯅ ꯀꯟꯅ ꯍꯥꯏ꯫ ꯑꯩꯗꯤ ꯇꯁꯦꯡꯅ ꯆꯠꯅꯤꯡꯗ꯭ꯔꯦ꯫ ꯊꯃꯣꯏꯁꯤꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯨꯕ ꯑꯩ ꯃꯥꯕꯨꯗꯤ ꯀꯥꯎꯕ ꯇꯝꯂꯒꯦ ꯍꯥꯏꯅ ꯑꯩꯅ ꯈꯟꯈꯤ꯫ ꯑꯗꯨꯕꯨ ꯏꯃꯥꯟꯅꯕꯤꯁꯤꯅ ꯑꯩꯕꯨ ꯅꯝꯗꯨꯅ ꯄꯨꯏ꯫ ꯄ꯭ꯔꯦꯝꯒꯤ ꯌꯨꯝꯗꯅꯦ꯫ ꯃꯐꯝꯗꯣ ꯌꯧꯔꯦ꯫ ꯏꯃꯥꯟꯅꯕꯤꯁꯤꯒ ꯄ꯭ꯔꯦꯝꯒꯤ ꯃꯆꯟꯅꯨꯄꯤꯁꯤꯒ ꯍꯥꯟꯅ ꯈꯪꯅꯩ꯫ ꯆꯦꯡ ꯀꯕꯣꯛꯁꯨ ꯁꯨꯔꯒ ꯂꯩꯔꯝꯃꯦ꯫ ꯗꯤꯕꯤꯀꯥꯗ ꯑꯩꯈꯣꯏꯁꯦ ꯐꯝꯃꯦ꯫ ꯑꯩꯈꯣꯏ ꯄꯨꯟꯅꯅꯦ, ꯑꯗꯨꯕꯨ ꯑꯩꯗꯤ ꯋꯥ ꯑꯝꯇ ꯉꯥꯡꯗꯦ꯫ ꯇꯨꯃꯤꯟꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯩ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯃꯈꯣꯏꯁꯨ ꯂꯣꯏꯅ ꯊꯣꯛꯅꯈ꯭ꯔꯦ꯫ ꯑꯩꯒ ꯈꯪꯅꯔꯤꯕ ꯅꯨꯄꯥꯁꯦ ꯑꯩꯈꯣꯏꯅꯤ ꯈꯛꯇ ꯉꯥꯏꯔꯒ ꯊꯅꯝꯃꯦ꯫ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏ, ꯅꯪ ꯋꯥ ꯑꯝꯇ ꯉꯥꯡꯉꯔꯣꯏꯗ꯭ꯔꯣ? ꯑꯩꯅ ꯂꯥꯟꯅ ꯂꯧꯔꯨꯔꯦ, ꯍꯥꯟꯅꯒꯨꯝ ꯏꯕꯥꯅꯤ ꯐꯖꯅ ꯂꯣꯏꯅꯔꯁꯦꯅ ꯍꯥꯏ꯫ ꯃꯥꯒꯤ ꯋꯥꯍꯩꯗꯣ ꯇꯥꯔꯒ ꯑꯩ ꯇꯨꯃꯤꯟꯅ ꯀꯞꯄꯦ, ꯄꯥꯎꯈꯨꯝꯗꯤ ꯑꯝꯇ ꯄꯤꯗ꯭ꯔꯦ꯫ ꯊꯃꯣꯏꯁꯤꯗꯗꯤ ꯑꯁꯨꯝꯅ ꯈꯜꯂꯦ, ꯅꯪꯕꯨ ꯅꯨꯡꯁꯤꯔꯕꯁꯨ ꯑꯩ ꯅꯐꯝꯗꯒꯤ ꯂꯥꯞꯊꯣꯛꯂꯒꯦ꯫ ꯑꯗꯨꯕꯨ ꯑꯩ ꯏꯁꯤꯟꯁꯤꯟꯅꯗꯦ, ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯃꯉꯣꯟꯗ ꯍꯥꯏꯕ ꯉꯝꯈꯤꯗꯦ꯫ ꯊꯃꯣꯏꯁꯤꯅꯁꯨ ꯋꯥꯔꯧꯈꯤ꯫ ꯃꯤꯅꯤ, ꯐꯅ ꯍꯥꯏꯔꯕꯁꯨ ꯑꯆꯨꯝ ꯑꯔꯥꯟ ꯊꯤꯅꯗꯕ, ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯅꯗꯅ ꯑꯩꯕꯨ ꯂꯥꯟꯅ ꯍꯦꯛꯇ ꯎꯈꯤꯕ ꯅꯪꯕꯨꯗꯤ ꯑꯩꯅ ꯇꯁꯦꯡꯅ ꯋꯥꯔꯧꯋꯦ꯫ ꯃꯁꯤꯒꯤ ꯇꯟꯖꯥ ꯌꯦꯡꯉꯒ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯅꯕ ꯍꯣꯠꯅꯕ, ꯑꯗꯨꯕꯨ ꯋꯥꯈꯟꯗꯗꯤ ꯈꯟꯖꯕ ꯈꯛꯇꯅꯤ, ꯆꯤꯟꯕꯥꯟ ꯊꯣꯛꯅ ꯍꯥꯏꯕꯗꯤ ꯉꯝꯈꯤꯗꯦ꯫ ꯃꯃꯥꯟꯅꯕꯁꯤꯡꯅ ꯑꯩꯉꯣꯟꯗ ꯊꯣꯛꯇꯨꯅ ꯍꯥꯏ, ꯅꯍꯥꯟꯒꯩ ꯄꯨꯁꯇ ꯂꯩꯔꯨꯕꯗꯣ ꯉꯁꯤꯗꯒꯤ ꯄ꯭ꯂꯦ ꯇꯥꯍꯜꯂꯁꯦ ꯍꯥꯏꯅ, ꯑꯗꯨꯒ ꯃꯈꯣꯏ ꯄꯨꯟꯅ ꯅꯣꯛꯈꯤ꯫ ꯑꯩ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗ ꯌꯨꯝꯗ ꯑꯗꯨꯝ ꯍꯜꯂꯛꯏ꯫ ꯈꯔ ꯂꯩꯔꯕ ꯃꯇꯨꯡ ꯑꯩꯈꯣꯏꯔꯣꯝꯗ ꯃꯃꯥꯟꯅꯕ ꯄ꯭ꯔꯦꯝꯒ ꯃꯥ ꯇꯣꯏꯅ ꯂꯥꯛꯏ꯫ ꯂꯝꯕꯤꯗꯁꯨ ꯊꯦꯡꯅꯕꯗ ꯐꯣꯟ ꯅꯝꯕꯔ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏ꯫ ꯑꯗꯨꯕꯨ ꯑꯩꯅ ꯐꯣꯟꯗꯣ ꯄꯥꯏꯗꯦ, ꯂꯩꯇꯦ ꯍꯥꯏꯅ ꯅꯝꯕꯔꯗꯣ
ꯄꯤꯈꯤꯗ꯭ꯔꯦ꯫ ꯃꯇꯝꯗ ꯑꯁꯦꯡꯕꯁꯤꯁꯨ ꯑꯩ ꯐꯣꯟ ꯄꯥꯏꯗꯦ꯫ ꯏꯕꯥꯅꯤꯁꯦ ꯑꯗꯨꯝ ꯂꯥꯞꯅꯈ꯭ꯔꯦ꯫ ꯑꯩꯅ ꯃꯐꯝꯗꯒꯤ ꯂꯥꯞꯊꯣꯛꯂꯤꯕꯒꯤ ꯃꯔꯝꯗꯤ ꯃꯌꯥꯝ ꯃꯍꯥꯛꯁꯦ ꯍꯥꯟꯅꯒ ꯌꯥꯝꯅ ꯃꯥꯟꯅꯗ꯭ꯔꯦ꯫ ꯃꯍꯥꯛ ꯑꯇꯣꯞꯄ ꯅꯨꯄꯤ ꯈꯪꯅꯩ ꯍꯥꯏꯕ ꯑꯩꯅ ꯈꯪꯉꯤ꯫ ꯑꯗꯨꯅ ꯑꯩꯅ ꯃꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯄꯅꯤ꯫ ꯆꯍꯤ ꯑꯃꯃꯨꯛ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯗꯒꯤ ꯅꯨꯄꯤ ꯑꯃ ꯈꯪꯅꯩ ꯍꯥꯏꯕ ꯇꯥꯔꯛꯈꯤ꯫ ꯑꯩꯁꯨ ꯃꯈꯣꯏꯅ ꯀꯣꯏꯅꯩ ꯍꯥꯏꯕ ꯑꯩꯅ ꯈꯪꯉꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠꯁꯦ ꯌꯥꯎꯁꯪꯅꯤ꯫ ꯒꯥꯔꯤ ꯃꯆꯥ ꯑꯃꯗ ꯅꯨꯄꯥ ꯑꯅꯤ ꯂꯥꯛꯏ꯫ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯁꯤꯡ ꯌꯥꯎꯁꯪꯒꯤ ꯁꯦꯟ ꯃꯨꯜꯂꯤ꯫ ꯅꯨꯄꯥꯁꯤꯅ ꯏꯃꯥꯟꯅꯕꯤꯗ ꯑꯩꯁꯦ ꯒꯥꯔꯤ ꯃꯅꯤꯡꯗ ꯇꯣꯡꯍꯜꯂꯒ ꯑꯁꯥꯏꯕꯛꯇ ꯊꯧꯔꯨꯒꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯄꯩꯁꯥ ꯄꯤꯒꯦꯅ ꯍꯥꯏꯕꯖꯥꯠꯅꯤ꯫ ꯑꯩꯉꯣꯟꯗ ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯉꯥꯏꯍꯥꯛꯇꯪ ꯇꯣꯡꯉꯨꯆꯣ, ꯑꯗꯨꯒ ꯄꯩꯁꯥꯗꯣ ꯂꯧꯍꯧꯁꯦꯅ ꯍꯥꯏ꯫ ꯑꯩꯁꯨ ꯇꯣꯡꯉꯦ꯫ ꯊꯧꯅ ꯊꯧꯅ ꯅꯨꯄꯥꯁꯤꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯁꯥꯔꯛꯏ꯫ ꯀꯔꯤ ꯃꯤꯡ ꯀꯧꯒꯦꯅ ꯍꯥꯏ꯫ ꯅꯨꯄꯥꯁꯦ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗ ꯒ꯭ꯌꯥꯟ ꯇꯥꯕꯕꯨꯗꯤ ꯃꯥꯜꯂꯤ꯫ ꯏꯃꯥ ꯕꯕꯥ ꯀꯔꯤ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯏꯆꯝ ꯆꯝꯅ ꯁꯥꯟꯅꯔꯒ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯒ ꯍꯥꯟꯅ ꯈꯪꯅꯔꯝꯕ ꯅꯨꯄꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯅꯨꯄꯤꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯒ ꯆꯠꯄ ꯑꯩꯅ ꯊꯦꯡꯅꯔꯦ꯫ ꯑꯩꯁꯨ ꯃꯣꯏꯅ ꯎꯔꯦ꯫ ꯑꯗꯨꯕꯨ ꯑꯩ ꯎꯁꯤꯟꯅꯗꯕ ꯁꯥꯔꯒ ꯃꯥꯏꯁꯦ ꯂꯨꯛꯊꯔꯒ ꯂꯩ꯫ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯑꯃꯗꯣ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯅꯝꯕꯔ ꯄꯤꯔꯝꯃꯦ꯫ ꯑꯗꯨꯕꯨ ꯑꯩ ꯇꯧꯔꯨꯗ꯭ꯔꯦ꯫ ꯇꯁꯦꯡꯅ ꯑꯩ ꯀꯅꯥꯁꯨ ꯈꯪꯅꯕ ꯊꯝꯅꯤꯡꯗ꯭ꯔꯦ꯫ ꯅꯨꯄꯥꯁꯤꯡꯁꯦ ꯉꯛꯇ꯭ꯔꯥ? ꯑꯩꯒ ꯈꯪꯅꯔꯝꯕ ꯅꯨꯄꯥꯁꯦ ꯃꯃꯥꯟꯅꯕ ꯄ꯭ꯔꯦꯝꯁꯤꯒ ꯂꯥꯛꯏ, ꯑꯗꯨꯒ ꯍꯥꯏ ꯒꯥꯔꯤ ꯇꯧꯃꯤꯟꯅꯔꯒ ꯆꯠꯈꯤꯕ ꯅꯨꯄꯥꯗꯣ ꯀꯥꯏꯗꯒꯤꯅꯣ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯑꯩ ꯇꯟꯅꯅ ꯈꯨꯝꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅꯗꯤ ꯑꯩꯁꯦ ꯌꯥꯝꯅ ꯇꯧ ꯉꯝꯕꯤ, ꯑꯑꯣꯟ ꯑꯑꯣꯟ ꯆꯥꯕꯤ ꯅꯨꯄꯤꯒꯨꯝꯅ ꯈꯜꯂꯤ꯫ ꯃꯈꯣꯏꯅ ꯇꯧꯕ ꯑꯔꯥꯟꯕꯗꯣ ꯃꯗꯨꯅ ꯅꯥꯀꯟꯗ ꯊꯝꯂꯒ ꯃꯤꯒꯤ ꯑꯁꯣꯏꯕꯅ ꯊꯤꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯗꯨꯒ ꯃꯌꯥꯝ, ꯑꯩꯅ ꯍꯦꯟꯅ ꯉꯛꯂꯤꯕꯁꯦ ꯑꯁꯨꯛ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯔꯝꯕ, ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯨꯕ ꯃꯗꯨꯒꯤ ꯏꯔꯥꯟ ꯑꯣꯏꯔꯝꯃꯦ꯫ ꯃꯥꯒꯩꯒ ꯇꯣꯛꯅꯔꯕ ꯃꯇꯨꯡ ꯆꯍꯤ ꯑꯃꯃꯨꯛ ꯂꯩꯔꯒ ꯑꯩꯈꯣꯏ ꯃꯅꯤꯡꯗꯒꯤ ꯃꯥꯒ ꯈꯪꯅꯕ ꯅꯨꯄꯤꯗꯨꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯍꯩꯁꯦ ꯑꯩꯒ ꯍꯥꯟꯅ ꯈꯪꯅꯔꯝꯕ ꯅꯨꯄꯥꯁꯤꯅ ꯃꯉꯣꯟꯗ ꯍꯥꯏꯕꯖꯥꯠꯅꯤ꯫ ꯑꯩꯅ ꯅꯨꯡꯁꯤ ꯍꯥꯏꯈꯤꯕꯗꯣ ꯑꯟꯖꯂꯤ ꯅꯠꯇꯦ, ꯑꯇꯣꯞꯄꯅꯤ꯫ ꯁꯣꯏꯅꯅ ꯍꯥꯏꯈꯤꯕꯗꯒꯤ ꯀꯣꯏꯈꯤꯕꯅꯤ, ꯀꯣꯏꯅꯤꯡꯅ ꯀꯣꯏꯈꯤꯕ ꯅꯠꯇꯦ ꯍꯥꯏꯕꯖꯥꯠꯅꯤ꯫ ꯃꯁꯤꯒꯤ ꯋꯥꯁꯦ ꯑꯩꯉꯣꯟꯗ ꯍꯥꯏꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯍꯥꯏꯔꯛꯈꯤ꯫ ꯑꯩ ꯃꯗꯨ ꯇꯥꯕꯗ ꯈꯨꯝꯐꯝ ꯈꯪꯈꯤꯗꯦ꯫ ꯅꯧꯅꯅ ꯊꯃꯣꯏꯗ ꯍꯦꯟꯅ ꯑꯋꯥꯕ ꯄꯤꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯃꯥꯒꯤꯗꯃꯛꯇ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯈꯤꯗꯕ, ꯑꯍꯤꯡ ꯀꯌꯥ ꯀꯞꯈꯤꯕ, ꯄꯨꯝꯅꯃꯛ ꯑꯩꯅ ꯃꯥꯕꯨ ꯑꯃꯠꯇ ꯈꯥꯛꯇ ꯅꯨꯡꯁꯤꯕ, ꯋꯥꯖꯕ ꯃꯗꯨꯒꯤ ꯃꯍꯩꯅꯤ ꯈꯜꯂꯦ꯫ ꯃꯌꯥꯝ, ꯃꯥꯅ ꯏꯐꯝꯗ ꯎꯠꯈꯤꯕ ꯃꯤꯅꯨꯡꯁꯤ, ꯅꯨꯡꯁꯤꯕ ꯋꯥꯍꯩ, ꯐꯣꯟꯗ ꯃꯥ ꯑꯩ ꯀꯞꯃꯤꯟꯅꯈꯤꯕ, ꯑꯗꯨ ꯄꯨꯝꯅꯃꯛꯇꯣ ꯃꯤꯅꯝꯕ ꯑꯣꯏꯔꯝꯒꯗ꯭ꯔꯥ? ꯊꯃꯣꯏꯁꯤꯅꯗꯤ ꯑꯃꯨꯛ ꯊꯥꯖꯕ ꯉꯝꯗꯦ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯩꯕꯨ ꯑꯁꯨꯝꯅ ꯀꯔꯤꯒꯤ ꯁꯥꯟꯅꯕꯤꯔꯤꯕ? ꯅꯨꯄꯥ ꯑꯣꯏꯕ ꯅꯈꯣꯏꯒꯤ ꯊꯃꯣꯏꯁꯦ ꯑꯉꯛꯄꯅꯤ꯫ ꯄꯨꯝꯅꯃꯛꯁꯦ ꯑꯩꯒꯤ ꯏꯔꯥꯟ ꯑꯣꯏꯍꯧꯔꯦ꯫ ꯃꯍꯥꯛꯇꯕꯨ ꯊꯥꯖꯔꯨꯕ, ꯃꯍꯥꯛꯇꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯈꯤꯕ꯫ ꯋꯥꯔꯤꯁꯦ ꯏꯕ ꯃꯇꯝꯗ ꯍꯧꯈ꯭ꯔꯕ ꯀꯌꯥꯕꯨ ꯑꯩꯅ ꯅꯤꯡꯁꯤꯡꯉꯦ꯫ ꯅꯧꯅꯅ ꯃꯥꯕꯨ ꯃꯤꯠꯇ ꯎꯔꯛꯏ꯫ ꯑꯩꯗꯤ ꯃꯥꯒ ꯀꯥꯏꯅꯕ ꯃꯇꯝꯗ ꯌꯥꯝꯅ ꯋꯥꯈꯤ꯫ ꯁꯥꯎꯅꯤꯡꯕꯒꯤ, ꯑꯣꯏꯅꯕꯒꯤ ꯃꯉꯣꯟꯗ ꯑꯗꯨꯛ ꯁꯥꯎꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯑꯩꯁꯦ ꯏꯔꯥꯜ ꯂꯩꯕꯤ ꯑꯣꯏꯍꯜꯂꯝꯃꯦ꯫ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕꯁꯨ ꯀꯔꯝꯅ ꯀꯥꯎꯒꯅꯤ? ꯉꯁꯤꯁꯨ ꯑꯩ ꯃꯥꯕꯨ ꯀꯥꯎꯕ ꯂꯩꯇ꯭ꯔꯤ꯫ ꯑꯗꯨꯕꯨ ꯃꯥꯅꯗꯤ ꯑꯩꯕꯨ ꯀꯥꯎꯈ꯭ꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯗ ꯇꯥꯍꯟꯖꯕ ꯂꯣꯏꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯑꯃꯗꯤ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ꯫ ꯑꯔꯣꯏꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫